lamdam asida laiba furu khuding mamatani haiba saktam utladuna ngasi mera hau chomgi thoram mafam kaya da pangthokre Terasigi amatoibagi saktam utokai tana basilba miyoi sindagi cheksin jaina deputy chief minister gai khangam na amuk nawhong na nisingkre Mahiroi look sing amadi siya so sing na makoy gyoy bad nungay taba sing kok na bahon na bada mahiroi sing mukhlayo na sizinari hai na Minister Francis Madhuko na tungtokre. Amasung lambi hangbang amdrabadi pam thadu hai na ngasi numidang wayang pong lambi ki JSC ki miyam na pray Assembly Constituency ki MLA NGV Joy Yung da tungtokre. Mayam bukurum zari dom ning biri bas impact news ne epidiani tingu zamna pungja sifa bugi maroiba pausing miyam da pizari Jahi khuding ki pangthok pagum handak jahi ki su mera hau chombugi thoram ngasi Manipur ki tongan mufam sing da su pangthok na khre mera hau chombugi thoram asi pangthok pana lamdam asida lairiba furup sing ki haurak pham manai haiba khangan bangamli haina laisem basana jawbana phungdokre Mera hau chongba thausil lup sana konung na sinduna pangthokiba thoram ki saruka moina sana konung dagi laisem sana jawbana luchingduna amaiba amaibi pena pung isai sakpasing amadi jing amasung tam gi tongan ba furup sing mi kyana sar kyaduna kangla tam chatki ayuki thoram moina mera men tongbagi thoram pangthoki masida sunatana yen khong tamba yupan thabagi thoram pangthoktuna laibaki lakadaba afafatta yengki Thoram aduga mari lainana laisem basana jawbana phongdorakpada thoram asi maihorol dagi pangthoktuna lakli amadi thoram asina chingdamda laiba furup singi horakpham amatani takli masi pumna magna khanglaba kanda lebagasi ingna chikna tangdu laitana leiba ngamgani haina phongdorakhi Magi wari khangna phajana pangthogadi ekhoi horokne gi dugumba nungsi lipulado ekhoi khangminagani amasung khoi masenge marakta misunderstanding lakpa natra kariguma thajana daba lakpa mayam se siguma mera hokchong basina khoi gi phajana mapung phana pangthogadi aduga magi marik sumna wari khangna phajana pangthogadi lamdam sida yam ingna signa nunga yai phana laiminari ba ekhoi kanglu phuru khudingmak khena ba amata leitana khoi lingjel manana nusina na himana ba ngamgani haibagi thajabadu leijai Mera hau chongbagi thoram Kangla Religious Committee na susinduna Kangla da pangthokre Sterasi ki apunbagi saktam bu singna ba haibasi sorbu singna bani haina Deputy Chief Minister gai khangam na phongdokre ngasi Kangla da pangthoki ba thoram adu ki saruka moina chingtam ani gi marakta pot lana bagi thoram pangthoki tungda nat ki oiba jagoi se madi masana kya sotke thoram adu da sar kya ki ba gai khangam na political gi oiba khudong chaba logdana itihas bu semdok aran bu oigani Sterasi da laiminari ba kanglup singi marakta singchep thari ba singai khoina masak khangdok pachumgani lai baching amasung tam khubak khunam gumbani aikoi pumna makta haurakpham khangduna nungsi chanana laimina bachangi haina gai khangam na makha takhi ai haurakpham thiduna aikoi chichinna ba origin thiraba matam sida mioi khrana thaptok na bagi theory puthokado na to bosila ba thibani aikoi tension dagi amato oibagi madugi theory leina madu haihatlaga oida padaba semjin sajinba इतिहास मानहलगाना अखोई सिंगमी तम्मी अखोई प्रजा फुरुक मरकसना सिंजे थानना होनबा अदुगुम एलिमेंट्स मयामदो अखोई मसक खंगताय Deputy Chief Minister gai khangam na lamdam asigi amatoi ba saktam asibu tokhai tanaba silliba miyoi singdagi Jackson si haina amuk nawhongna na ningsingkre ngasi ahan ba Manipur Rifles ground laiba haying khongbal talong yumfam lining thau sana mahi lai sangda lining thau sana mahi temple board na sinduna pangthokpa mera hau chombagi thoramda wafam asi phongdokhibani thoram adu da Deputy Chief Minister gai khangam na makha taraduna lamdam asigi ching tampumna mak lambi thong pharakpadagi samnare adubu khwaidagi maroi badi wakhal samnabaduni haiki ngasigi lining thau sana mahi temple board na sinduna pangthokhiba mera hau chombagi thoramadu parliamentary secretary Victor Kaisingna uchan mera chukhatuna lining thau laimarembi da lamdam asigi ingna chikna mara tapna panba miyagi punsi nungsana ba thongni jabaga loina na hawtokhi Manipur gi mafam kaya da lairiba chingmi tami singna thoram masiga mari leina na athen pot kanarakhi lining thau laimarembi gi sanglenda tongan ba furup singi jagoi isai khudol tamkhi Mera hau chongbagi khwaidagi maruoiba chingmi tami khudol pot lanabagi thoram aduda Deputy Chief Minister gai khangam amasung hana Minister oiramba Temple Board asigina President oiriba Langpung Lakpam Jayant Kumar anigi marakta khudol pot lanakhi thoram asibu yawba lakiba tongan ba chingi mabung sing amasung tamgi manaw singi marakta su mana ngamjaba khudol pot sing lanakhi
ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ ꯅꯍꯥ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯀꯣꯝꯂꯨꯞ ꯀꯪꯂꯩꯄꯥꯛ ꯑꯃꯁꯨꯡ MMRC ꯈꯥꯡꯉꯕꯣꯛ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯏꯄꯥ ꯏꯄꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯊꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ 15 ꯁꯨꯕ ꯃꯦꯔꯥ ꯍꯧꯆꯣꯡꯕꯒꯤ ꯊꯧꯔꯝ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ MMRC ꯄꯥꯔꯛ ꯈꯥꯡꯉꯕꯣꯛꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯐꯨꯔꯨꯞꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯄꯣꯠ ꯂꯥꯟꯅꯈꯤ ꯑꯃꯗꯤ ꯈꯨꯗꯣꯜ ꯄꯣꯠꯁꯨ ꯇꯝꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯒꯤ ꯃꯤꯅꯤꯁꯇꯔ AK ꯃꯤꯔꯥꯕꯥꯏꯅ ꯃꯦꯔꯥ ꯋꯥꯠ ꯆꯤꯡꯈꯠꯇꯨꯅ ꯊꯧꯔꯝ ꯑꯗꯨ ꯍꯧꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯑꯁꯤ ꯅꯣꯡꯃꯈꯛ ꯄꯥꯡꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯆꯍꯤ ꯆꯨꯞꯄ ꯄꯥꯡꯊꯣꯛꯄꯅ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯑꯆꯧꯕ ꯂꯤꯄꯨꯟ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ तसेंगनमक हौचोंबगी थबक थौरमसिंगसिदा अयाम्बा नुपा ngakdana अयाम्बा अखोई प्रेजेंटेशन पिनाबा गिफ्ट पिनाबा अमदी नुपीसी याव यावदबा उबा आदो हंदक्ति नुपीगा नुपागसे पूरा मिक्स तौरगा यामना फजबा मवोंगदा लाकपजे मसिना ताकपदि नुपीसे एम्पावरमेंट से फंगबा हौरा मारे पीबा हौरा मारे इसागी राइट से खगा सिजिनबा अखोई ngame na खल्ले ngasi याम नुंगाइबा फावे। ꯃꯩꯇꯩꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯦꯔꯥꯒꯤ 15ꯅꯤ ꯄꯥꯟꯕ ꯑꯁꯤꯕꯨ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯃꯦꯔꯥ ꯆꯦꯡ ꯍꯩꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯑꯄꯣꯛꯄ ꯃꯔꯨꯞꯅ ꯁꯤꯟꯗꯨꯅ 43 ꯁꯨꯕ ꯃꯦꯔꯥ ꯊꯥꯕꯨꯝ ꯊꯧꯔꯝ ꯉꯁꯤ ꯁꯒꯣꯜꯕꯟ ꯃꯣꯏꯔꯥꯡ ꯂꯩꯔꯛꯇ ꯂꯩꯕ ꯑꯈꯥꯝ ꯂꯝꯄꯥꯛ ꯃꯅꯨꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯈꯤ꯫ ꯃꯍꯩꯔꯣꯏꯂꯨꯞꯁꯤꯡ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯀꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯃꯗꯤ ꯄꯟꯆꯥꯌꯇꯤ ꯔꯥꯖꯀꯤ ꯃꯤꯅꯤꯁꯇꯔ ꯐ꯭ꯔꯥꯟꯁꯤꯁ ꯉꯥꯖꯣꯛꯄꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ, SCRT, SSA, RMSAꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯔꯛꯈꯤꯕ ꯑꯍꯥꯟꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯀꯂꯥ ꯎꯠꯁꯕ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯐꯤꯜꯝ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯣꯔꯄꯣꯔꯦꯁꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ एजुकेशन मिनिस्टर मोइरांथेम ओकेंड्रोना हाइखिबदा इमोशनल अमदी कल्चरल इंटीग्रेशन खक्तना मणिपुर अमत ओइबगी वाखलोन सागत पंगमगनी। मणिपुर की चिंगी डिस्ट्रिक्ट सिंगी महिरोय सिंग याउदुना पांगथोकलिबा कला उत्सव असिना लमदम असिगी नाहा ओइरिबा महिरोय सिंगदा अमत ओइबगी वाखलोन सागत पंगमगनी हाइना मिनिस्टर ओकेंड्रोना फोंदोखी। क्लास 9 दगी 12 फाउबगी मरक्ता लेबा महिरोय सिंगी चही मतांग असि यामना रिसेप्टिव ओइबा चही मतांगनी। अफबा खुनाय अमा पुरक्नबगीदमक चही मतांग असिदा लेबा महिरोय सिंगदा अहेनबा पुकनिंग चंगसिनबा मथौ ताय हाइना एजुकेशन की सेक्रेटरी H दिलीपना थौरम अदुदा फोंदोखी। You must have the guts to say that this is not my duty. I'm not supposed to go for rally. For any grievances which you have, the elders have, you are supposed to go to school. Yes, people like student organizations, civil organizations may call you because you are innocent. Lady Ching Tamgi, Lady Ba, Angang Sing Maru and the Pimacha Sinda, Sona Chandiri, Yam Tuna, a Tubumatam, the Haiba, Sulava, the Pimasang, Ataguba, hostel, if we Pangani Habakit has a belay. Up to the age of 18, Magi life key ethics, life key value, yamna right, appropriate softness and hardness. Other somewhere sculpting the woman, particularly of the mind, of the thought, of the character, of the discipline. District Journal Education Officer Singna Class 8 Tamliba Mahiroi Singdagi enrollment fee Lupa Yankai Logani Hari Basito Kadabani Haina All Manipur Recognized Private School Welfare Association Gi Maike Dagi Thamlakli. Ngasi Manipur Press Club ta Paumi Singona ba amada All Manipur Recognized Private School Welfare Association Gi Secretary wa L Joy Kumar na hai District JDO Signa Education Department ki ayaba yauduna Class 8 Tamliba Mahiroi Singdagi sale logani hari basi Right to Education and Free Education gi mayoktani District JDO gi khongthang asi athuba matamda handokadabani L Joy Kumar makha taraduna All Manipur Recognized Private School Welfare Association na Class 10 Tamliba Mahiroi Singgi oiba Pre-board Common Examination November gi tang kundagi kuntra fawba tawgadoriba sida Club Organization Singna Ban Blockade Strike na chingba amata tawbiganu haina su Joy Kumar na appeal tawrakli. Monitoring Cell Students Union Election listing ani tara manga gi convener Udoi Luang na hayeng pangthokadaba college election gi scrutiny asi DM College of Science amasung Kakching Khunau College ani asigi oina thingzile haina phongdorakli. Ngasi Manipur College of Paumi Singona bada scrutiny thingzin bagi maram piraduna Udoina
November thagi tang anida pangthokadaba election asigi nomination file tawbagi matam asing ngarang tang 13 phawbani. DM College of Science ka authority na tha asigi tang 13 da nomination file tawbagi aroiban numit ni haina order thokpadagi candidate anigi right manghale haiki. Kakching Khuna College kisu election RR gi niyom thugaiduna graduate ta manga suba amasung taruk suba semester ta tamliba Mahiro Singh General Secretary amasung Finance Secretary firm gi damak election thengnaba yaroi haiba order thokpasi yaroi haiki. Haukiba October ki tang kun manga ki ayuk pung taruk makhairom tabada Chandel district ki More police station na konba kwatha amadi satang khul marakta kunmari suba samra first ki B company ki khong chatpa petrol party dalanda ki badu UNLF ki lanmi sanglop MPA ki fighting petrol amana chathakiba landani haina UNLF ki cherol amana phongdorakli landa adu da samra first ki personal amasiraga ani amana asok apan nangkhe khudhongna badu da nakalani ki marakta kuina sangna nomai kapnakhe Numit simaki numidang wairam pung taruka minit ni fung mangarom tabada Imphal ki Rims Road ki Arambam Nitananda Mapada Marfutaruk Suba CRPF ki convoy gari amada granite langsin ki badu UNLF ki Lan Misanglup MPA ki demolition team amana langsin ki bani Thongjo Assembly Constituency amadi Thangwaiban Assembly Constituency ki polling station 85 ta Central Paramilitary Force ki section amamam na ngak handuna kanglon chumna mikhal pangthok na bathaurang tawre haina Chief Election Officer ki firm supariba Manipur ki Chief Secretary onaba ki sona phongdokre mahakpu opagi thoram amanga se AT line da leiba secured office se pangthok ki thoram amada yawbalakpada Assembly Constituency ania se marak ki mikhal pangthok na basem saba pumnamak loire haina phongdorakibani Election Commission da amasung Central Government da polling station 85 khuding makta one section of the Central Paramilitary Force thamaga election gi polling station si ngak se hanba peaceful oi ba election tongna no bagi adugi koi thorang laire ngasi makse koi election commission da Manipur gi Central Paramilitary Force election gi damakta trani thoi darkar lai na koi pau pi re aduga ngasai hypersensitive ki matang dodi koina Central Paramilitary Force section namam polling station khuding ta thadarabani na adum yamna matik chana security pirani haibagi adum bagi arrangement do laire Amarum da Manipur Development Society Employees Union Society asima ke chairman so oriba Manipur ki Chief Secretary onaba ki sorbu AT line da leiba secure office ta taram no khre Tharamadu da onaba ki sorna lawmi amadi fisabi singidamak mahangna tawba yaba thaba khudimak tawgani haina phongdokhe State asigi chawkhalam jail da Manipur Development Society ki yamna chawba thodang lai haina so mahanam khatakhi Film Forum Manipur amadi tongan ba sister organization tara marina ngarang mifam ama pangthoktuna lawkiba warep ki matung ina film amagi saisakpagi matangda amiki thau pubiramba members singna fam thadokiba adu athuba matamda hanagi fam singda hanjin biduna film producer sing amadi saisakpi singna thengnari ba awa sing kok hanbiu haina Film Forum Manipur ki cherol amna appeal tawrakli Lambi hangbang amdrabadi fam thado haiduna ngasi numidang wairam pong lambi ki JSC gi miyamna Khurai Assembly Constituency ki MLA Dr. NGB Joy gi yumda Thomson Kre MLA na luza daba wahaibata season ai haiduna khoi saunaraba miyamna MLA gi yumda akai atoi thokan Kre matam amada Jenims Faraga chatnaramba miyamna pong lambi haina khangnaba lambi amuk hanna hangdokpinaba miyamna changsin gi be khongjangbu dukan phambi kharana insilaga changsin ba khongjangni haiba Chief Minister gi wangang yaningdaba phongdoktuna ngase Kongpal Social Development Organization Club mamangda miyam gi oiba mifam pangtokhi pong lambi asibu phatpinaba khongjang changsin ki ba miyambu sel piraga tawhanbani haiba wafambu Kongpal Puri Puraba Nupi Lup ki General Secretary LB Molana kanna yaningdaba phongdokhi ngarang akhoi gi khongjang duda OT dagi operation theater dagi akhoi operation tawgada patient sing dharu baju leijade karigumba ta tawjagi baju leijade mai muthat ki baju leijade khoi gi lamben se phangdi ba phawba hangdi ba phawba moi Jenims adu oda akhoi college adu oda akhoi darkar tade moi gi dukan gi pot sit pasit tabjo akhoi darkar tade ipai pu na thambiram ba lamben se si khakta kanjabani akhoi gi pandam Ngasi thoki ba thogdog adu ki matung MLA Dr. NGB Joy na Impact News ta phongdora ki bada miyamna lambi asibu hangna ba changsil ba khongjang asi changsin bada kai balaite lambi asi thingzin ki bana maram oraga miyamna awaba khudong chada ba kaya mayok nari ba asi yenglaga lambi asi hangbina ba madam kaya gi mamang dagi miyam gi mihut amoina Manipur gi Chief Minister da taksin duna lakle Chief Minister halaklaba matung JSC ga unana ba matam ama lauraga wari sanaduna paikhat pa yaba thabak paikhat minasi haiki ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯕꯗꯧꯅ
तौरीबसी मसी वारोबिगनो मदुमाना खनबिगनो तसेंगना ऑनरेबल चीफ मिनिस्टर का दरकार लेबदा मंगोंदगी अपॉइंटमेंट लौरगा मयामना उनबिनिंगबा अदुगुंबा लेरगसु उननबा सिंजगनी अदुगा मयामगी पेननबा करमाइन तौरगा तौबा हाइबदो अखोई तबना इंगना खनरगा होनबना फगनी हैना आइगी थमोइदा आइनी फाउजे था असिगी तरुक्ता लिलोंग तुरेल अहनबी दाम मनिंगदगी ताइजुद्दीन मकक चही 53 महाकी अतोनब सेल लौब चटपदा लिलोंग अतौ खोंगदगी हबीबुर रहमान कौबा मियोय अमना थांगना यान्दुना सोकपा नंगनख्रे हाइरी थौदोक असिगा मरी लेनाना लिलोंग पुलिस स्टेशन ना रिपोर्ट तौरबसु थौसाबिद्रे हाइना ताइजुद्दीन ना फोंदोरक्ली ngasi Manipur Press Club ta pami singo na ba ma Tajuddin na hai mahagi aton ba sel pirage hai duna Habibur Rahman na lilong atau khong da leba farm da numidangi pung dimpan makhai da kauki adu farm yoram dai khara watlingai da Habibur Rahman na thangna yanduna mahakku hatke tauke thodog adu da mahaki oil gi lengjum da asok panang hanke थौदो असिगा मरी लेना लिलोंग पुलिस स्टेशन दा अक्टोबर की तांग 8 ता रिपोर्ट तौखे अदुबु हौजिक फावबा मतिक चाब एक्शन लखद्रि हाइना पेंदब फोंदोखी मसिगी मथक्ता हबीबुर रहमान की मचानुपी सुमताबीना मंगोंदा अरानब प्रचार कया तौबीरे हाइना ताइजुद्दीन मककना मखाताखी की महाकी मचानुपीना मीडिया की थोंगदा महाकी मपागी मरालदु कुपसिन मंगमनबा नुपी ओबेगी इज्जत अदरगे ऐसी अंजुमन इसामकी अंजुमन की दा निशाब सागी अममगी रिकॉर्ड लेबनेना संदोकपीबा अदरगे एयरपोर्ट नुपी अमगी क्राइम दा ऐगी क्राइम लेना मीडिया की थोंगदा हाइबीखिबा वसी खुदिमा अरानमनी करिगुंबा मसिगिसे लेरंबा तारबा मणिपुर की प्रजा नैब हाथोकपीबदाई इसामंगने यादे Art Society Manipur के तरह सुबह annual exhibition of art including photography 2015 ngasi Imphal Art College के art gallery da हौदोखरे exhibition असे दा painting तरा तरेट sculpture तरु graphic तरेट अमसुंग photograph तरा मंगा पुना लाई निफु मंगा उतली हाइना Art Society Manipur ना थादोरक चेरोल अमदा खंगलकले थौबाल कियाम सिफाइदगी सिनाम तोम्बोय मिसिगी मतंग सेम किबा जेसी ना कौकिबा पुंग निफु निपान की बन्ना थौबाल डिस्ट्रिक्ट ता महौसागी पुंसीदा चावना अपन बथोखरे सिनाम तोम्बोय मिसिगा मरी लेना जेसी ना गवर्नमेंट ngarang October की तांग 16 फावगी मनुंगदा लंगला लंजन पुथोकतबनी हाइकिबा दु थबकता ओंथोरक तबदगी बनगी खोंगजंग असे चंगसिन खिबनी बन असिना मरम ओइदुना इम्फाल मोरे लंबिदसु चावना अपन बथोखी थौबाल केंद्र की मनुंग चना लेबा मोइजिंगदगी वाइथौ फाउनुन चलिबा IVR रोड असे गवर्नमेंट मतम कोइना सेमजिन बिदना लाकपदगी ngasidi asuki matik phatre फिवम असिदा लेकाई की मियाम सेम किबा मोइजिंग तंखाई टू वाइथौ IVR डेवलपमेंट कमिटी ना मियाम दगी डोनेशन तौरप सेनफम ना लंबी असिंग असिदगी गवर्नमेंट की मतेंग याउदना सेमजिन बा हौख्रे सेम लिबा लंबी असि की मतांग दा कमिटी असि के सेक्रेटरी ओइरिबा मोहम्मद मनान ना तोंगान तोंगान बा वाफम खरा फोंगदोक्तुना गवर्नमेंट की पुंगनिंग चिंगसनखे इंडो बर्मा रोड स्पोर्ट एसोसिएशन युमनाम लेकाई अपुनबा नुपा नुपी सिंगना हौखिबा नोमाइजिंग नुमितगी लेकाई सिदा मयाई काबा निसा योनबा अमसुंग चाबा थिंगबा थमखिबगा लोइनाना मखाताना निसा योनबा तोक्ट्रबदी अकनबा खोंजंग चंगसलगनी हाइना युमनाम लेकाई मनिंग वुमेन्स वेलफेयर एसोसिएशन ना थादोरप चेरोल अमदा खंगलकले वांखै हिजम लेरक्ता लेबा पंथौ इसाई कोनुंगबु उमंगलाई लाइफम सिंगी मनुंगदा लाइफम लेन अमा ओइरे हाइना ngasi उमंगलाई कनबलु उकलना सखंग नखरे हैरांग लेरांगी लोइपोट कादुन ngasi सखंगबगी थौरमदु पंथौ इसाई कोनुंगदा पांगथोखी सखंगबगी थौरमदुदा उकलगी थौमी सिंग अमाइबा अमाइबी सिंग अमदी पंथौगी मचा मनाई क्याना सरक्याखी उकलना पंथौ इसाई कोनुंग लाइफलेनबु उमंगलाइगी लाइफम अमनी हाइदुना सखंगबिबदा पंथौना हाइनिंगाई लेतना पेनबा फोंगदोखिबगा लोइनना उकलबुसु थागतबा फोंगदोखी लाइफम मसिबु मसक खंगबा उमंग लाइफम लेन हाइना कोलोई मिंगलेल अमा हैथेल लैथेन लोइपोन थेलकपसिदा लायोइबगी पाखोलोय ओइबा ताइबंगसा ओइबा आइगी मफमददे अंगकपगी ngamkhai लेतना हरावबा पोखरे मियोइबा सिंगी मरकसिदा लायोइबा अमगी पाखोल ओइना लैरकपा मतमदा मीना आइबु थाजबिरमगद्रा मीना थाजबिरोइद्रा खोयम लाइसिबु हाइदना आइगी वाखलदा यामना वाबने अदबु ngasidi उमंग लाइफम लेन हाइबा लाई अमगी ममिंग पनबसिना मपान नाइदना हरावबसी लंबा लैत्रे आई असुकी मतिक हरावरे क्वाकैथेल ngana pitong mapal da leiba gulapi nata sankritana academy na sinuna lamyan basanglen da ngarang dagi chathaduna lakpa
kunithoi suba guru kirtana seba lisingani taramanga thoram ngasi chinglemba thoram amaga loinana loisinkhre ngasi loisinba numita sumiyamna lekhidraba guru singi mafamda leisu katuni kai khumna botke loinana nungthilgi session da sorok khaibam guru sajobi singna puthokpa kirtan rupola bali miyamda utke Save Loktak Our Life Habi Thimda ngasi kunlak suba Loktak Day Celebration Mayang Imphal Water Sports Complex Komla Khong Sing Thida pangthokre ngasi gi thoramadu da Additional Chief Engineer PWD Manipur N Norena thoiba mithunglen oiduna pangthokhe ngasi gi thoramadu gi manung chana cultural program kya sotke Housing ngasi nomagi sanabagi pawda tarasuba Manipur State League ngasi nungthil sanakhiba league match singda FC Jalan Sadar Hills amadi USA Khurai ani mai pakre ngasi sanakhiba yangkai taret suba league ta FC Jalan Sadar Hills na traw kwa kaithel bu panjol ani amada mai thiba piba ngamkhibani match asida mai pakraba FC Jalan Sadar Hills ki Patrick Kamai amadi Saiko Hau Tuboy ani na match ke kunma thoy amasung kuntra suba minute panjol amamam chanki mai thi horaba traw kwa kaithel gi amata ngaraba panjol da match ki tarama thoy suba minute SRO jitna chankibani Ani subasana kiba yangkai nipan suba liktana USA Khurai gi AK Kiran na kaurak kiba direct kick amada KS Sanjoy na head tawsinduna match ki 90+4 da chan kiba matangai ba panjol aduna nako nambul mapal bu panjol amasino da mighty ba piba ngamkhre khumukjam ingota memorial trust ki senthang makha da amfana sinduna mapal kangje bungda chatharakli ba lig tournament asigi hayeng ayuk sanagada ba ahan ba ligta trupu nambol amadi nero ka FC sangak famga nungtil sanagada ba ni suba liktana YPH Yolalampung amadi SSU Singzamega Subalikana MPS Imphal amadi Nisa Thangwiban ani lalamba tawnaragani Moirangthem Mibobi Memorial First Division Football League tai Upsa Pukhauna winner aduga Rao Layangbam Lekaina Rana Saptakre ngase yug league tournament asige roiba numita sana kiba han belik ta Rao Layangbam Lekaina UDO hengam gu panjol taruk sino da mighty ba piki ba loinana ani subalik tana minuthong hata golapati athletic union na TYWO takhel bu panjol tara amada mighty ba piba ngamkhibani nungtil sana kiba hum subalik ta DOA ke yari pok amadi league tournament asige winner oikraba upsa pukhaw ani na sana kiba match aduna panjol amata chanaba ngamdana draw chatkibani aroiba league match na SSC Porompana ne Sukhurai bu panjol ani amada mighty ba piba ngamkhre Imphal District Football Association asinduna Khetriga wisana bungna chatharakli ba tournament asida team tara na saruk yakhi Upsa Pukhaw amadi Rao Layangbam Lekai hariba football team ani asi mathang chahida Imphal District Football Association asinduna pangthokadaba Super Division League ta saruk yaba fanglagani Kun Suba Winners Cup Football Tournament ke hanba semi-final da JSYC Sadar Hills mai pakre ngasi kangpokpi da JSYC Sadar Hills na yumbo iduna sanaki ba semi-final match aduda JSYC Sadar Hills ki lamjakai kipge na match ki humfumathoi suba minute chanki ba amata ngarba panjol aduna Sagolban United pu panjol amasino da mighty ba piba ngamkhre tha asigi kun mapandana Sagolban United na yumbo iduna sai takel da match ama sanaraba matungda karamba team na tournament asigi final changani haibadu khangani Thasigi Tarama Pandagi home and away basis ta Pangthokpa Hokiba tournament se Babina Diagnostics ki managing director Dr. T.S. Dabali gi senthang makada All Manipur Football Association sinduna Manipur gi district singdagi Super Division Football League tournament singda winner oikraba team Nepal na saruk yari Mari Suba Sub Junior Boys and Girls National Chess Boxing Championship ta overall team champion oirakraba Manipur gi sanaroi singbunga si taramna okre Tha asigi manga dagi taret fawba Maharashtra gi Nagpur da pangthokba championship aduda nupa macha sanaroi tara taruk amadi nupi macha sanaroi mapan galwainana nupi macha gi coach cum manager TS Janimax amasung nupa macha gi coach cum manager oina L Dhanachandra amadi observer cum technical official anina saruk yakibani Hariba championship asida T Apsarana sub junior gi amadi sub junior boys tana TS Amit Kumar anina Best Chess Boxing ki title laurakhibaga loinana Manipur team na gold medal tarataruk silver medal mari amadi bronze medal manga fanglakibani ngase kaisampa thokchom lekai gi ibudau moirang pokpugi sanglenda pangthokiba thoromaduda Thauba district session judge S Imocha Yas ki retired deputy director S Amutombi amadi association asigi thaupuri ba miyasena sanaroi singaduda khudol pot kaya piduna pukning thagat pikhe Year School Kangkhut Humfusuba Sir Churachan Singh Ji KCS ICBE Lekam Knockout Open Kang Tournament ki final changkhre ngasi sanaki ba Kang Tournament asig ahan ba semi final da
Yai School Kangkhutna KKCO Elangwam Lekai Kangkhut Pupanjal Kunhumdoi Kunithoi Namai Thiba Pikibani Manipur Kang Association ki meeting makhada Ibudau Moirang Pokpa Development Kang Association Sinduna Ibudau Moirang Pokpa ki Sanglen Leifrakwam Lekai Kawada September Tang Kuntarete ki Hokiba Kang Tournament Asida Kangkhut Tarahumdoina Sarkyari Jatharagli tournament asigi hayeng sanagadaba anisuba semi final da NNK Nambol Kangkhut amadi class ha kaino Kangkhut anina lamba tawnaragani Kanglai Bodybuilders Gym gi manamatum fanglakhraba sanari singbu taramna okre ngasi tera sapam lekta laiba gym asigi sanari singna tha asigi tara nipan da pangthokiba anisuba Imphal West District Bodybuilders Championship amadi tha asigi kunmanga da pangthokiba taruksuba Mr. Kanglai Park animakta junior category da overall champion oirakhraba L Risikanta junior short group da anisuba position fanglakhraba K Suraj senior medium group da second position lawrkhraba T Premjit sub junior tall group da manga suba position takhiba L Gulshan amadi senior medium group da manga suba position takhraba O Peter Bu taramna okibani lamdamda leiriba naron singna nisadagi nathai gi haitagari gym da changbiu mai mai ga nakba gym da changbiu saum phanaba muting leba sanari oinaba thiram masida hena pungphana train to bigi haitagari kanglai bodybuilder gym miyam na kevim terain khanaba du lakpiu aduna khona magi sanari singdogi admission khak lawrga free of cost ta gym busna manipur laimai de leiri khadi free yaudana training tawjagani Hauze bida bulletin asigi headlines amuna miyam thamjage Lamdam asida lairiba furu khudingma amatani haiba saktam uladuna ngasi mera hauchomgi tharam pangthokli Lamdam asigi amatoibagi saktamu to khaitana basiliba miyoi singagi Jackson se haina Deputy Chief Minister Gai Khangamna amuk nau hongna naning singkhre Amasung thongdu amadi thamiban assembly constituency ki marak chemical pangthong number sem saba punamak loire haina chief election officer na phongdokre Manung na